Indigenous Tribal Leaders Forum ITLF na XCMN Birengi audio taping ki case ki matangda kanna yaningdaba phongdokre. Manipur da thoklipa kanglupki irang asi hanagi former Chief Minister N Birena insile haba audio taping conversation adu modified, tempered amasung edit tawraba report amani audio taping adu da yawraba former Chief Minister N Birengi khonjal amasung former CM asigi masamaki masagi voice asi sangdamnabada scientifically oina sana de haina Supreme Court ki maikaidagi former CM asigi mathakta case file tawrakhiba Kuki Organization for Human Rights Trust ki maikaida khanghankibagi thodokpo Indigenous Tribal Leaders Forum ITLF na kanna yaningdaba phongdorakle loina na Truth Lab na 93% boys match oi hwre karamna National Forensic Science Laboratory NFSL gi maikaidagi sana de haribodo haba wafam thamlakle loina na Supreme Court ta independent and transparent oiba investigation tawbinaba haijarakle Mitei Lipun ki Thauburel Singlem bana oire Mitei Lipun ki Thauburel oiramba Mayengbam Pramod Chan Singh masage anabana maram oiraga mahak famen oina pothare Mitei Lipun ki Thauburel gi pharmacy Mitei Lipun ki Seloi Purel Chief Finance ki pham pubiriba Singlem ba wahengbam da Mitei Lipun ki Liklam gi matungina Thauburel oina sinare hairi Mitei Lipun ki Thauburel Singlem ba wahengbam na thadrok pasero asna hai masigi makha tarakpo oina amuk Mitei Lipun ki Langjing Purel oina pham puriba Haisnam Sila da Liklam gi matungina mapung phaba Mitei Lipun Thauburel gi pham asidagi sinare hairi Cabin crew training yawning basing kauri Cabin crew amasung hospitality sector ge training program da saruk yaning ba Imphal West District ta leiba nahasing amasung relief camp ta leiba internally displaced person IDP singdagi zayol amagi manung da se sang sing thajilakna ba Imphal West ki deputy commissioner na khangalakle training program asi MS Primero Skill and Training Private Limited na Directorate of Tourism Government of Manipur ga khusamna duna sathagada bane saruk yaning ba amasung eligible oiba singna masa masa ke akupa marol singaloina na Imphal West SDC branch Officer Pinky Lukram ga DC Office Lamphel ge room number 12 ta chayol amagi manung da pisin gada bane akupa maro sing adu da candidate adu gi maming mobile number laifam district amasung IDP natraga non IDP yawda bane haire IDP ga mari lainana SC da thangalakhiba PIL SC na semkhiba committee da refer tawkre Sursanpur da laiba internally displaced person IDP singi yaifanaba thadarakhiba sanpham singda sayetnaba leiriba amadi atopa thabak thoram singi matangda High Court of Manipur da thangalakhiba PIL ama Supreme Court na semkhiba justice ahumgi committee da refer tawkre haidiba public interest litigation PIL asi Anthony Nolak Koba miyoi amana Sursanpur gi deputy commissioner gi mathakta tharakhiba ni haire mahaki PIL adu da Sursanpur da leiriba IDP singi thadarakhiba sanpham sing niyam na sejenadre amadi IDP singi yaifanabagi damak paikhatliba thabak thoram singi matangda palladuna thangalakhiba ni haire mahaki PIL adubu Manipur High Court ki Chief Justice M Sundar amadi Justice A Guneshwar Sharma ki division base ta khanaraba matung Supreme Court na relief amadi rehabilitation ki paikhatliba thabak thoram singi yengsanaba semkhiba Delhi High Court ki hanagi Justice Asha Menon Bombay High Court ki hanagi Justice Salini Pansalkar Joshi amadi Jammu and Kashmir High Court ki hanagi Justice Gita Mittal gi committee da refer tawkhibani haire Sangai festival pangthokpa yaroi haina nupi samas tami chingmi amadi isal na phongdorakle Haukiba sahi 2010 dagi hauduna sahi khudingi pangthoktuna lakhiba malemda phangdraba sangai gi maming thonduna Manipur da pangthoktuna lakpa sangai festival sahi asige oina laingak na pangthokna ba honariba sida nupi samas tami singmi amadi isana yaningde festival asi tawbigano hiramasige matangda ngarang lamphel da leba All Manipur Women Social Reformation Development Samas nupi samas ki office da pangthokhiba pawmisinga unaba amada nupi samas ki president thoksom ramni na phongdokhibada ngarang sangai festival pangthokane haina officer sing amadi Manipur gi governor ga khanaraga tawrakliba ase relief camp ta leiriba IDP singna kaptuna leiringai da festival pangthokane hairiba si yaningde relief camp ta leiriba miyam ase amuktang mayum da hanjal hanaba officer sing amadi governor ga khanaramba oirega de hena nungairam ga tabane makoi sing ase mayum da hanjal handri fawbodi festival ase tawbigano festival ase da stall phamba phangga dawre haina miyam na su haraubigano haujik chakliba mai ase kokhalaba matung da festival ase pangthokpi haina phongdokhe
ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯇꯝꯃꯤ ꯆꯤꯡꯃꯤ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯝꯕꯦꯝ ꯃꯣꯃꯣꯟ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯡꯂꯤꯕ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯂꯤꯕ ꯈꯨꯍꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯤꯡꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯤꯡꯕꯁꯨ ꯅꯠꯇ꯭ꯔꯦ IDPꯁꯤꯡꯅ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯗꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯍꯣꯠꯅꯕ ꯉꯝꯂꯛꯇꯕ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯄꯤꯔꯤꯕ ꯑꯁꯤꯅꯁꯨ ꯀꯣꯟꯅꯕ ꯉꯝꯂꯛꯇꯕꯒꯤ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯗꯦ IDPꯁꯤꯡꯅ ꯃꯁꯥꯒꯤ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯛꯇꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯃꯇꯝ ꯆꯥꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ Manipur mayoknariba mipainingai oiraba dengi laisat asi lengakna thawa sadabani haiduna high court ta wakalakne hairi haukiba pung kunmari gi manungda dengi gi anoba positive case samaga sumna nipan thengnare apunba case masing lising mariga chahunga moldra manga sure hairi mising su yamjadaba piklaba Manipur da haujik mayoknarakliba dengi laina laisat asi mipainingai oirakle hairaduna laina asi phiba masi yawna ohalakliba si lengaki maikaidagi thawa sadaba amasung constitution gi article 47 na piriba tabak thoram sing pangthok tabadagini haiduna athuba matamda laina asidagi ngakthoknaba amasung laksinaba comprehensive state action plan ama seman bio haina high court of Manipur da wakalakle wakadasi Imphal West ki luwang sambam mayai lekaidagi masagi sahi humudra suraba yanglem mangi apokpa laikhidraba wailu khoina petitioner oiduna public interest litigation PIL oina file torakhibane PIL asigi respondent singna Manipur lenga ki mahut sinba chief secretary health and family welfare loisangi principal secretary commissioner secretary amasung health services ki director ne petitioner na ngarang khaktamok file torakhiba wakat asi high court of Manipur na PIL number 28 of 2025 oina lokhatuna court asigi chief justice M Sundar amasung justice A Bimol gi bench na court na matter asi lokhalakpada petitioner gi maikai da senior counsel Maibam Hemchandra na leplaga mahakpo counsel Renika Maibam na assist tawki hari adugo respondent ahung gi maikai da senior counsel KH athobana mahusila ki hari court na PIL asigi matang do senior counsel M Hemchandra na submission tarapo wafam sin taraba matung PIL asigi office respondent ahumda zayol anigi manung da paukum pirakadaba notice sing issue tawkre hari loinana hairiba matam asigi manungda respondent ahumgi mahut siliba senior counsel na Manipur da dengi case ki tamak lokhatpa section thorang amasung laksenabagi thabak thoram singi action taken report amasu court asida puthorakadabani haike loinana PIL asigi makha taba wild tha asigi kunda sathanaba lepki hari Singjamai Urban Health Center da duty taba doctor na patient ningthina layang bidre hari ngarang numidang pung mapalum taba matamda Singjamai Urban Health Center da BP wangba patient nupi ama layang naba pukhalakpada mafamada da duty taramba medical officer MO director na thausadaba amadi anaba du RIMS da refer toramdai da amuktang BP check tawbiu harubada tabi dabadagi patient amadi doctor gi marakta muknaki hari matamadu da BP check tawnaba lairibe staff Sanjoy MTS na duty matamda yungauraga lairamasu thengnakhi mongonda BP amuktang check tawbiu harubada asonba chatpa ngamdana lairiba anaba adu mapanda oina puthora o BP check tawge harakhe patient ge kangpuna anabagi manakta laklaga BP check tawbiu hairubada yakide patient adu gi mamingna okram mina sahi nifuga mari opuroibagi mingna okram bobo kawi mahak thungju phaija leitongda leibane haire loina na miyang ge ana layang pangthokadoriba doctor singna anaba yengbada thawoibidaba amade staff singna yu thaktuna leirambase mari lenaba authority na miyang changbiu haire Thawbal District Police amadi Fire Service na ising kapthoktuna highway sengdokpagi thabak chathakre highway da chatliba gari sing lambi gi thohaningdaba khudongthiba thodok sing thohandanabagi pandamda Thawbal gi SP Manoj Prabhakar gi biyeng makhada Thawbal District phauduna chatliba highway amasung state highway singda labuktagi lekhom lainang tairaba tractor amadi gari sing thojilakpa thengbagi drive hokhibaga loinana ahing nungthel khaidana highway da gari sing dudagi tahoba lekhom sengdokpagi thabak chathaba hokre Thawbal Police Station gi OC S Ibomcha gi timna ngarang numidang athengbada lekhom lainang chamthoktana highway da thorokpa gari kya khamduna wakhal taminabagi thabaksu chathakre ngara ayo anganwada Thawbal gi Fire Service Station OC Khumujam Sates ki team galoina highway da ising kap thoktuna lambi sengbagi thabak sing chathabasu hokre lambi gi thohaningdaba kudong thiba thodok sing thoktana ba District Police Thawbal na labuktagi folk sing duna karakpa gari sing highway yoraktringai da gari da paglakpa lekhom leinang chamthoklaga karaknabagi dabak publicity amadi awareness pibagi thabaksu hokre miyamgi da makhanbiduna labuktagi phawpuduna karakpa gari sing lekhom leinang sing chamthoktuna karak view haina district police ki maikai degi lomi singda appeal tawrakle
Tripurada brown sugar ga konana miyoi ahum phabada BSF person ama yauramle haidi Tripura police amadi government railway police GRP na joint operation sathabada ngarang numidang lupa lakh mangarunggi oigadaba brown sugar ga konana miyoi ahum phagatpada border security force BSF ki person ama yauramle haidi officer singna phongdokhibada ngarang numidang miyoi kharana akhanaba pau pirakpugi matungina chathakiba operation aduda pharba miyoi sing adudi Saijul Islam sahi kunithoi Farid Akhtar sahi kulumdoi amadi Salim Uddin sahi kunthra taruk kawi makoi ahumgi manungda Salim Uddin hairibasi South Tripura district ki Santir Bazar da laiba BSF ki Sama kungani thoi shuba battalion da posting taduna laiba misakne hari Imphal lambi gi mafam amadanga sisu masak khangdaba khulai paiba singna umang kokthoklaga pak sana tharamba popi farm amada ama ata thohalamle loinana popi thaba singna lairamba sang taret romsu mai tharamle hade makha taba pawngai minase